AMRA Bengoli na thangjilakliba khongpham asi khudakta handokadabani salamba AMRA Bengoli kaubo organization amana Manipur da yelhumi kanjanabagi OINA chatnaba inner line permit system asigi mayokta Supreme Court ta wakalakliba si laibak thibani haina JCILPS na akan mamong da condemn dawi JCILPS ki students wing na thasigi hoki batang tareta AMRA Bengoli-gi thawin sinbu yaning dabu utpoina mahiroi amadi laibak khunai gi damakta lairiba mahiroi lupmari haibadi MSU MSF KSA amadi suki apunba mahiroi thongmi singna AMRA Bengoli-gi Bakul Chandra Roy secretary gi mitambu mai thaki masigi makha satharak poina amragi khongpham handok tabana maram oiraga ngasi January 15 da mahiroi apun balup marina kan bamong da yaning da utpaga loina na ngasi mantri pukri bazar da sangchin khiba khongjang da AMRA Bengoli-gi Bakul Chandra Roy secretary Fiji mai tha ba horpada hingang police ki personnel singa akan bamong da muknaraga Fiji adu munki khongjang loi sing aduna lepalaitana kholau kya su lauki khongjang adu gamari leina na student wing gi convener haubi jam chalamana phongdokhibada lamdamasda ILP chana naba sahi kyadagi miyamna khongjang changchilaba matungda English singani ga 18 da chana ba hauki miyamna ILP asibu mupung phana chana naba honaringi serak asida masagi phurup khaktagi khanba manba mongda kota wakat pa silai thibani lamdamasda leiriba Bengoli singsu ILP asi chana ba pami haibo wafam phongdokhiba laikhrabani maramaduna AMRA Bengoli na thangjilakliba khongpham si khutakta handokadabani haiki sanariba ILP asi kanagumba community phurup amatagi mayokta nate masidi isagi iramdamgi yelhumi yokhanabani haina sumakha taki atopa pawmana KNBR kyaga kona namiyo ama police no phare Bishnupur District Police ki ASP Ait Serojit ki miyeng makhada District Police asigi additional ASP operation na lusingduna commando police team amana ngasi ayupung taret lom taba matamda Bishnupur block lamkhai da achat ok tawba mi singchek tawbagi thabak chathabada Tata S Urban Draw registration number MN02C0080 asi tongduna lakpa miyoi ama KNBR chamaga kona na phare hairi Paramyo asigi maming Rakesh Kumar Gupta sahin kunmathoi apokpa Lokesh Kumar Gupta kawi Bihar gi Sisma Samastipur dagi haujikna Surachanpur All Bazar da leibani Paraba polam sing asiga kona na miyoi asi Excise Police Bishnupur da khusinakre haina Bishnupur District Police tagi phangba pawsna hairi atopa pawmana Omicron variant na miyoi ahum positive oire ngasi Omicron variant of COVID-19 na positive oiba miyoi ahum amasu confirm tawre haina Health Service ki Director Dr. K Rajo na press ta thorak pa serol mana hairi serol sna hai ngasi phawbda Manipur da Omicron na positive oiba miyoi nipuni thoi shure nangno positive oirakpa miyoi ahum asisu isolation center sing da thamduna ana layeng bagi thabak chathari makhoi ga nakna ruba miyoi sing amadi makhoi gi leifam sing containment zone lauthoktuna lokhatpam thokpa section thorang lokhatle miyam na COVID appropriate behavior ngakna chatpibuga loina na COVID vaccine mapung phana kapthokpiu hairi atopa pawmana leingak na Kakching district COVID warrior oikraba singbu chauna namthak tawbire silence COVID-19 yani subo web ta masa gi asin bakya kaithoktuna laisira sibu maithiba pina honabada chobu thodang kya lokhiba Kakching district ki staff nurse oikhiba miyoi kunmari Kakching gi dedicated worker tara loina na catering service tawkhiba ising supply tawkhiba miyoi singi senpham pithokpidaba COVID warrior oikhiba sing mayum thadoktuna senabagi tanpham yore haina ngasi wairi gi Kongoi community hall da pangthokhiba mifam amada phongdokre Paogi mifam asig mari leina na SIT Silas singana phongdokhibada COVID-19 lanthengnabada lengaki yathang matungina miyamgi damakta khanduna lanai oina puthokhiba senpham athu matamda pithokpidrabadi makhoisu araiba upai sin aduna lakliba tang 19 dagi inmate oikhiba singdagi darkar oiba senpham sing lokhanaba thorang tawragani haina phongdorki Catering service ki achawu thodang lokhiba P Bijen singana phongdokhibada Manipur da leiriba kendra humpugi manungda 58 kharada oirabasu pithokpire haibagi paw leire adubu Kakching gi oina di lupa ama phawwa pibidana leire Mari lainaba singda taksilabasu local MLA DC amadi CMO na amana amada taisina duna leire praja singidamakta khanduna wana honarakhiba sing asigidamakta khanbiduna thu matamda lengakna local MLA amadi mari lainaba official singna COVID warrior oikhiba singna hojik thengnariba awabasi ko hanbiu haiki atopa pawmana Manipur gi oina BJP gi ticket lauthoknaba New Delhi da BJP ki center gi lusingma singmi pham pangthokre ngasi nungthin Bharat ki konung wariba New Delhi da leiba BJP gi head office ta BJP parliamentary committee gi mifam pangthoktuna Manipur gi oina BJP gi ticket lauthokna ba sem sakre hairi PAO-CHE asina Delhi da gi phangba thajaba yaba pawi matungina di ngasi athengba ta pangthokadoripa parliamentary committee gi mifam aduda Prime Minister Narendra Modi Defense Minister Rajnath Home Minister Amit Shah BJP gi national president JP Nadda Manipur gi election gi in charge Bhupendra Yadav su mifam aduda saruk yagadoi Ngasimak BJP gi parliamentary mifam asina handak pangthokadoriba tarani thoi suba assembly election asida Manipur gi kendra singda BJP gi mirep oigadaba mioi sing lauthokna ba chapchaba phirep adu logani hairi
पाओसिना हाई बीजेपी पार्लियामेंट्री कमिटी की मिफम अदुदा बीजेपी मणिपुर प्रदेश की प्रेसिडेंट ए सरदा चीफ मिनिस्टर एन बीरेन अमसुंग वाक मिनिस्टर टी आर्ट्स बिश्वजित सरुक यागनी मिफम अदुदा स्टेट असिगी बीजेपी की लुसिंगबा अहुमना बीजेपी की टिकेट पीबगी मतंगदा पुखलकपा वाफमसिंग कमिटी असिना यामना कुपना खननेनगनी मसिगी मतुंग मखोय अहुम यावना सेंटर की बीजेपी की लीडर सिंगना मखोयना सर्वे तौबदा माई पाकपा याय हैना पुखतखिबा इंटेंडिंग कैंडिडेट सिंगी मरमदा कुपना खननेनदुना करम्बा इंटेंडिंग कैंडिडेट बीजेपी की टिकेट पीरगा सोयदना मिखल माई पाकपा याबगे हाइबदु खनगनी ngasi famliba BJP की parliamentary committee की मिफमना अमुक्तदा पार्टी सिगी ओइना मणिपुर की सीट हुमफुदा थागतकदबा मिरेप सिंगी ममिंग लाउथोकनबा सेम सागनी हाइरी लोइनाना थेंगलबदा हयेंग नुमिदांग वाइरम नत्रगा जनवरी 28 फाउबगी मनुंगदा मणिपुर की BJP की मिरेप सिंग असि लाउथोकलबा याय हाइना पाओसिना हाइरी।